MLA Thongam Shantina Ichel News Network tagi Paokhum Pam Labanina Paokhum Pizaraklage Loiba Fauba Tabiu MLA na ngakpi bangamloi hairibadu Ichel News Network na lan kiba leitabana ngakpiyu hairakadaba leite Eikhoi na October gitang taramari ing lisinganikun mangada fong kiba pawamana MLA bu lana uhannaba hotnare Ichel News Network na lana lamjingle amadi thokaningdaba thodok ama thokpa yabagi fibam urai haina MLA Thongam Shantina hairibasi ubada angakpa pokle Ichel News Network na MLA Thongam Shantina October gitang tarukta Indigenous pillar Maikhum hangdokpada yauki haikiba leite pawadu munna pabiyu munna tabiyu munna yengbiyu April da uthabagi footage amadi Indigenous pillar Maikhum hangdokpa numit ki footage ka punsinduna lana lamjingle hairiba asi laibak thibani uthabagi footage sing adu utpada file video haina tharibadu MLA na udraba male amuktanga hanlaga video adu yengbiyu Ichel News Network na haikibadi Indigenous pillar complex semgat sagatpada MLA sing saruk yare tree plantation program da saruk yarame selamadi pangal lawsingi mating panglame haibani hairiba wafam sing asi MLA na su yazaraba natra Federation of Homina Shinba Uthabagi Thauram Amada ai sama invitation phangbadagi ai yam chamna isachalui kaiba donation khap ai mekei Mateng khadi pangjarami Tree plantation program adu Federation of Haumi na sinbani Indigenous pillar complex tani tree plantation program asi Indigenous pillar semgat sagat pagi saruk amani hairiba tree plantation program nimit asimaktada Indigenous group asi furup kun mga khakni haibadu mayek sengna flags ta chawna naptuna thammi amadi Federation of Haumi giluchingba sapamcha jadumanina yelhaumi furup kun mga haiba asi mayek sengna panli Indigenous pillar ma matam khagi mangdagi mapung phale yungna yong to horatna lakani pillar sigi khoigi mayung phara misidaida leiba masigi akoibada tea plantation ama tawnabai dongta khoi ngasi sinjabani tea plantation akhoi mapung phana boraba MLA sing tonganba khup kunmanga gi bising masing yauna khoi tea plantation tawre akhoi gi yeromi kana no akhoi gi leiba yengamar kana mapane hajer puna kana no haibu masak khangna bai dongta khoina khup kunmanga sigi oiba pillar mai khoi yeksalai lebo khup kunmanga sigi oiba pillar ma khoi yungmani ngasi amuk hanna hangli hangkigani asengba achumba paw fongbada asuk yamna MLA na sauriba asi karigino wahang hangba haiba asi media gi tawfam thokpa thodangni media gi ning tambada khut thingjinba manba mongda ngakpi bangamoi haiba wahaiwata sizinarakpa asidi angakpa poi matang asida amuk hanna lakliba wahang sing asidi mataw karamna lengakta yauriba MLA sing asina Manipur government ki ILP amendment rules inglisingani kunithoi gi mayokta chatharakliba thabak amabu fongna support tawribano lengakna yelho furup ni haina sakhanglaba maitai pangal amadi atoppa schedule Nipan singa sibu Indigenous ni haina sakhangliba asigi mayokta MLA singa sina lairabra haibagi wahang asini MLA singa sina Manipur gi sensitive oiriba furup masel gi mari asi khangdana nathairamlaga appeasement politics tawduna furup khara natraga group khara na yabina ba amadi rajniti gi khudong chaba fangnaba thabak tawrabra natraga furup masel gi marakta charangnaba charak chahingnaba thoknaba atongmada tongjanaba politics tawrabra haibagi wahang sing asini MLA na ngasi thamlakliba sengdok warol asiga Ichel News Network na hangliba wahang singa sigi Paokhum fangbra haibadu amukta yengbiyu leibak miyamna Augiba April gi tangkumathoi 2025 ta saumbu kabui khujawda Federation of Homina Shinba Uthabagi Thauram Amada ai sama invitation phangbadagi ai yam chamna isachalui madu uthabadu akhoi kolikhasu yauna sasagibani ana udo tharamaga madudaida ai speech pibusu lekhide madu kaiba donation khara ai mekei Mateng khadi pangjarami madudi MLA mana function lam sepada pangamba khudol du khakani ana aina thamjani bidi sigumba April gi tang kuma thoida u thagi baduga October gi tang 3 2025 ta madugumba mafamdu da saba pillar ba sangabaga punsillaga nobde thokpa thodok malhanba ma isel net wangna puthorapodagi maduna maram moirakanda aikhoi basen gi marakta kaigiba aikhoi gi thoningdaba thodok thokpa yabagi phibom ma urakpadagi tangai phadana ai maikeidagi apil tawjabani madudi akhoi Manipur gi saktam kanda bhodabada soba thodang lobbidiba Federation of Hobi amadi maitei pangal isinlinau singi marakta misunderstanding leiba manba thodok kharadu konjaning badagi ai maikeidagi Federation of Hobi amadi ai nungsijarba maitei pangal isinlinau singa punna phaminaraga adu misunderstanding do kon biragadi hena phaba Manipur khunai ma porakpada achau mateng oigani na khanjabadagi sigumlaba ai chen news network ta taina apil tawjaning madi haugiba April gi tang kuma thoida thokhiba u thabaduda
ꯗꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯇ꯭ꯔꯒ ꯊꯥ 5 ꯃꯈꯥꯏꯒꯤ ꯃꯇꯨꯡꯗ ꯏꯆꯦꯜ ꯅꯦꯠꯋꯥꯔꯛꯅ ꯃꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯊꯥ 5 ꯃꯈꯥꯏ ꯍꯦꯟꯅ ꯂꯥꯞꯅꯕ ꯊꯧꯗꯣꯛ ꯑꯅꯤꯈꯛ ꯅꯣꯡꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯥꯜꯍꯟꯕ ꯄꯦꯖ ꯑꯃꯗ ꯀꯔꯤꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯄꯥꯎꯈꯨꯝꯁꯨ ꯉꯥꯏꯔꯤ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯤꯡꯉꯤ ꯃꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯂꯤ ꯃꯇꯨꯡꯗꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯅ ꯎ ꯊꯥꯕꯗꯨ ꯌꯥꯎꯔꯨꯕꯅꯤ ꯄꯨꯛꯅꯤꯡ ꯑꯁꯤꯃꯛ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯀꯧꯇꯥꯗ ꯂꯩꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯒꯅꯤ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯒ ꯂꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯒꯗꯤ ꯃꯗꯨꯕꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ